Ada kenangan. Oh my god. Thank you ma'am. Welcome, welcome. Yang kuida matung del bitaw ni ka. Itaw sulay kana mo ni itaw welcome, welcome. Kita malas nga hello. Iba no wow. Anis kaba hi, hi bro. Nungai ko mo ni aja bay like dan. Thank you nam gi ingang full like dan bro. Thank you bro. Dollar ka. Wow. Pakhang se. Pakhang ni. Iba kay dinor dum daro na thabak daro. Mayam kari kari jang dui kari ba hai mayam from dari ibai na khoi ibai seko ai. Ei. Dui moni bai na bai bai. Kano bai no kare Manipur gi bai dora. Moni bai ibai ngasi di dasa tarik ko ai. Kari gi. Moni bai it like dan as the cuma minta welcome from Zori. Moni cuma minta kumai tau rege nungai ba kuine udah ba wari ka phone dare. Nugai moni na kare ba je bai ki sabji aya ngasi khoi gi khichiri to bi khichiri weather sa khara ing mani na khichiri cha si ai mane. Nugai anis na kare ba char bo koi mathel char ge bro cha dri kare ai thongi. To gitu malah singa na kai nune chasma ga upsala ga. Vijaya family welcome. Aje KMC chadri kare Vijaya thonge. Iban sakse lore ko ina wai. Faza bura sakse. Thire wa kai no sakse. Adra bani. Nang kai comments loi chakhare ko. Bagi Dorendro Maisna mai kana. Nai thare ho wai. Ma kana. Thank you welcome. Nungairi chena iba nungairi du moni chira ke ba. Nang di kamai to rige leiri che nungairi. Kita malah singana ba kaino iri se. Moni bai narje bai mang khare. Bai to la mo ka lumamani kare imam bro na kare ten like dan bro imam bro nungairi bo ngasi nangi Facebook ta ubodo. No ini couple mukbang tori mane. Taro yenge welcome Vijaya itu kayak moni na kare Vijaya itu kayak Vijaya na kare che moni KMC read this message to send password ish मैं कना रुसी ना Vijaya kare moni KMC itu kayak ना wow Vijaya lagle yang non che moni tak jadi itu kome se mai ingat teradi kare kome se paja itu moni Vijaya ina iron ba imnam bro na kare moni sister from dari che mi ya imnam bro na kare Vijaya sister kare from dari che moni na Icho mumita na kare hai mohon nungari bo ai imram bro na bro ai no kare mumita ai chena kare ba hai moni ai dogo imram hello Vijaya na kare ba tamani ai ka dino tamani ai dogo gita mala singana ka read this name Ranbir ai oh Ranbir acha Ranbir ra welcome Ranbir nang dai padri bo ibai na je macha di ai ma arum da lei sonda sak thong mo kare mama ga lei nungai che momita di nungai bo ai du moni na aje bai kari mathel khichiri thongi moni bai di kari mathel no to ga imdam na like to che na isu nungai ri mo hanai che momita kari jang kare to mo je kare bubbles ka ha pa do jenge na mi ya ja te ai da ije to gi dong ai jai se di go kan aje nangbu nungai ri bo ai kasanandi oh kasanandi nungai ri ne nang kuire udah mai ma nandi নমস্কার
ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯞꯈ꯭ꯔꯦꯅꯦ ꯀꯜꯄꯅꯥ ꯗꯦꯕꯤ ꯑꯣꯟ ꯑꯗꯨꯒ ꯀꯜꯄꯅꯥ ꯗꯦꯕꯤ ꯑꯩ ꯎꯗ꯭ꯔꯣ ꯍꯥꯏ ꯑꯣ ꯎꯔꯦ ꯎꯔꯦ ꯁꯤ ꯀꯜꯄꯅꯥ ꯀꯜꯄꯅꯥ ꯗꯦꯕꯤꯁꯦ ꯆꯦ ꯀꯔꯝꯕ ꯀꯜꯄꯅꯥꯁꯦ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯦꯅꯦ ꯀꯔꯝꯕ ꯀꯜꯄꯅꯥꯅꯣ ꯏꯆꯦ ꯋꯦꯜꯀꯝ ꯑꯗꯨꯗꯒꯤ ꯏꯕꯥꯏꯅ ꯋꯥꯎ ꯅꯟꯗꯤꯅ ꯍꯤꯡꯂꯤꯕꯣ ꯍꯥꯏ ꯑꯣꯏꯃ ꯅꯟꯗꯤ ꯍꯤꯡꯂꯤꯕꯣ ꯍꯥꯏ ꯀꯜꯄꯅꯥ ꯏꯆꯦꯅ ꯑꯣꯟ ꯍꯥꯏ ꯌꯨꯝꯅꯝꯅ ꯀꯔꯤ ꯅꯟꯗꯤ ꯁꯤꯁꯇꯔ ꯑꯗꯨꯒ ꯏꯕꯥꯏꯅ ꯑꯥꯔꯖꯦ ꯅꯪꯗꯤꯁꯦ ꯍꯤꯡꯂꯤꯌꯦ ꯍꯥꯏ ꯃꯣꯅꯤ ꯉꯪꯒꯣꯝꯅ ꯀꯔꯤꯕ ꯀꯜꯄꯅꯥ ꯕꯤꯖꯌꯅꯥꯁꯦ ꯀꯦꯝꯁꯤ ꯍꯥꯏꯔꯒ ꯈꯨꯝꯗꯦ ꯑꯣ ꯀꯔꯥꯏ ꯈꯦꯆ꯭ꯔꯤ ꯍꯥꯏ ꯈꯦꯆ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯆꯦ ꯃꯣꯕꯤꯇꯥꯅ ꯑꯣꯟ ꯏꯆꯦ ꯃꯣꯕꯤꯇꯥ ꯀꯔꯤ ꯆꯥꯡꯅꯣ ꯀꯊꯥ ꯅꯟꯗꯤꯅ ꯀꯔꯦ ꯑꯥꯔꯖꯦ ꯅꯟꯗꯤꯁꯦ ꯍꯥꯟꯅꯒꯤ ꯅꯟꯗꯤꯗꯣ ꯅꯠꯇ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯆꯦꯟꯖ ꯑꯣꯏꯔꯕ ꯑꯩꯁꯦ ꯏꯕꯥꯏ ꯅꯟꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯗꯨꯒ ꯀꯜꯄꯅꯥꯅ ꯗꯦꯕꯤꯅ ꯑꯩꯒꯤ ꯃꯣꯅꯤ ꯑꯩꯒꯤ ꯃꯣꯅꯤ ꯍꯥꯏ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯃꯣꯅꯤꯗꯨꯒꯤ ꯙꯨꯔꯟꯗ꯭ꯔꯣ ꯃꯩꯁꯅꯥꯝ ꯅꯥꯏꯔꯀꯟ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯜꯄꯅꯥ ꯗꯦꯕꯤꯅ ꯌꯦꯡꯈ꯭ꯔꯦ ꯑꯗꯣ ꯏꯆꯦ ꯃꯣꯕꯤꯇꯥꯅ ꯋꯥꯎ ꯑꯩ ꯂꯝꯕꯤꯗ ꯆꯥꯛ ꯀꯔꯦ ꯆꯥꯛ ꯊꯤꯡꯗ꯭ꯔꯤ ꯍꯥꯏꯔꯣ ꯊꯣꯡꯗꯤ ꯑꯣ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯕ ꯂꯝꯕꯤꯗ ꯂꯩ ꯍꯥꯏꯕ ꯀꯥꯅꯨꯕꯂꯥ ꯏꯆꯦ ꯀꯥꯅꯨꯕꯂꯥ ꯏꯆꯦ ꯀꯥꯅꯨꯕꯂꯥ ꯅꯃꯁꯀꯥꯔ ꯌꯥꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤꯗ ꯐꯥꯎꯗꯣꯔꯛꯑꯦ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯁꯤꯒꯦ ꯏꯆꯦ ꯀꯥꯅꯨꯕꯂꯥꯕꯨ ꯀꯨꯏꯔꯦ ꯎꯗꯕ ꯏꯆꯦ ꯃꯣꯕꯤꯇꯥꯒꯤ ꯑꯦꯜꯕꯤꯗꯒꯤ ꯎꯈꯤꯗꯔꯦ ꯅꯠꯇꯦ ꯕꯤꯖꯣꯌꯥ ꯑꯣ ꯅꯥꯏ ꯑꯗꯨꯒ ꯏꯆꯦ ꯌꯨꯝꯅꯥꯝꯅ ꯌꯨꯝꯅꯥꯝꯕ꯭ꯔꯣꯅ ꯏꯆꯦ ꯌꯨꯝꯅꯥꯝ ꯒꯥꯏꯗ ꯍꯩ ꯁꯣꯏꯔꯦꯍꯦ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯈꯔ ꯁꯣꯏꯈꯔꯦ ꯋꯥ ꯉꯥꯡꯕꯗ ꯍꯥꯏ ꯁꯤꯁꯇꯔ ꯀꯜꯄꯅꯥ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯊꯟꯅꯟꯗꯤꯅ ꯑꯗꯨꯗꯩ ꯃꯇꯝꯗꯣ ꯌꯥꯝꯅ ꯃꯤꯁ ꯇꯧꯔꯤ ꯌꯥꯏ ꯃꯇꯝꯗꯣ ꯑꯩꯈꯣꯏꯁꯨ ꯃꯤꯁ ꯇꯧꯈ꯭ꯔꯦ ꯂꯣꯏ ꯃꯥꯏ ꯃꯥꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛꯇ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯕꯤꯖꯤ ꯑꯣꯏꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯅꯤꯅ ꯀꯔꯤ ꯕꯤꯖꯨꯌꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯀꯜꯄꯅꯥ ꯗꯦꯕꯤꯅ ꯑꯣ ꯑꯁꯤꯗꯤ ꯑꯣꯖꯥꯏꯒꯤ ꯀꯜꯄꯅꯥꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯗꯩ ꯃꯣꯃꯤꯇꯥꯅ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯕꯂꯥ ꯆꯦ ꯕꯂꯥ ꯂꯩꯔꯤ ꯃꯣꯃꯤ ꯏꯆꯦꯅ ꯑꯣꯟ ꯑꯗꯨꯒ ꯌꯨꯝꯅꯝꯅ ꯆꯦ ꯀꯥꯅꯨꯕꯂꯥ ꯍꯥꯏ ꯑꯗꯨ ꯀꯥꯅꯨꯕꯂꯥ ꯏꯆꯦꯅ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯕꯤꯖꯨꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯅꯤ ꯏꯔꯣꯜꯂꯤ ꯅꯪꯗꯤ ꯍꯥꯏ ꯃꯣꯅꯤꯕꯥꯏꯅ ꯑꯥꯔꯁꯦ ꯚꯥꯏ ꯕꯦꯗꯦꯗꯤ ꯕꯦꯗꯦ ꯁꯣꯝ ꯔꯨꯝꯗ ꯂꯩ ꯑꯩꯅ ꯁꯣꯝ ꯔꯨꯝꯗ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯕꯩ ꯔꯨꯝꯗꯅꯤ ꯀꯩ ꯃꯨꯛꯕꯥꯡꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯑꯗꯩ ꯏꯆꯦ ꯀꯥꯅꯨꯅ ꯃꯣꯃꯤ ꯈꯨꯔꯨꯝꯖꯔꯦ ꯑꯗꯩ ꯃꯣꯃꯤꯅ ꯑꯩꯗꯤ ꯕꯤꯖꯌꯥ ꯀꯩꯅꯣ ꯁꯤꯝꯔꯟ ꯑꯣ ꯏꯆꯦ ꯀꯩꯅꯣ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯀꯔꯤ ꯀꯅꯥꯅꯣ ꯁꯤꯕꯨ ꯑꯁ ꯑꯣꯖꯥꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯌꯨꯝꯅꯝꯕ꯭ꯔꯣꯅ ꯀꯔꯤ ꯁꯤꯁꯇꯔ ꯀꯜꯄꯅꯥꯁꯦ ꯍꯣꯖꯥꯏꯗꯩꯔꯣ ꯁꯤꯁꯇꯔ ꯀꯜꯄꯅꯥꯁꯦ ꯍꯣꯖꯥꯏꯒꯨꯝꯕ ꯃꯥꯜꯂꯤ ꯁꯥꯎꯟ ꯇꯥꯗꯦ ꯀꯩꯅꯣ ꯁꯥꯎꯟ ꯇꯥꯗꯦ ꯁꯥꯎꯟ ꯂꯩꯁꯤꯗꯤ ꯏꯆꯦ ꯏꯆꯦ ꯀꯥꯅꯣꯅ ꯀꯔꯤ ꯔꯥꯖꯤꯕ꯭ꯔꯣ ꯑꯩ ꯅꯥꯔꯤꯀꯣ ꯑꯣ ꯏꯆꯦ ꯀꯥꯅꯣꯅ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯑꯥꯔꯖꯦ ꯕꯤꯅꯣꯗ ꯋꯥꯏꯇꯤ ꯄꯥꯏꯗ꯭ꯔꯕꯣ ꯄꯥꯏ ꯕꯤꯅꯣꯗ ꯋꯥꯏꯇꯤ ꯄꯥꯏ ꯑꯗꯨꯗꯒꯤ ꯃꯣꯃꯤ ꯏꯆꯦꯅ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯑꯩ ꯂꯝꯕꯤꯗ ꯑꯣꯏꯕꯒꯤ ꯑꯣ ꯑꯗꯨꯒ ꯏꯆꯦ ꯀꯩꯅꯣꯅ ꯈꯔ ꯁꯤꯖꯅꯤ ꯅꯃꯣꯁꯀꯥꯔ ꯇꯧꯕ ꯏꯁꯇꯥꯏꯜꯒ ꯑꯗꯨꯒ ꯏꯕꯥꯏꯅ ꯈꯪꯗ꯭ꯔꯦꯍꯦ ꯀꯗꯥꯏꯒꯤ ꯅꯍꯥꯅꯣ ꯑꯁ ꯄꯥꯈꯪ ꯃꯥꯟꯕꯅꯤ ꯁꯛꯁꯤꯗꯤ ꯁꯨꯝ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯌꯥꯕꯅꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯃꯣꯃꯤ ꯆꯦ ꯃꯣꯃꯤ ꯑꯣ ꯆꯦ ꯃꯣꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯅꯣꯕꯂꯥꯅ ꯀꯔꯤ ꯀꯜꯄꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯦꯜ ꯕꯤ ꯍꯣꯁ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯃꯃꯤꯡ ꯏ ꯂꯩꯕꯅꯦ ꯑꯩꯒꯤ ꯀꯔꯤ ꯆꯦꯅꯦꯜꯗꯣ ꯑꯗꯨꯗꯒꯤ ꯁꯤꯝꯔꯟ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯃꯅꯤ ꯂꯕ ꯂꯕ ꯁꯤꯝꯔꯟ ꯁꯤꯁꯇꯔ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯤ ꯅꯟꯗꯤꯅ ꯐꯔꯦ ꯚꯥꯏ ꯑꯣꯏꯔꯒꯦꯀꯣ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯑꯣ ꯅꯟꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯔꯣ ꯐꯔꯦ ꯐꯔꯦ ꯂꯥꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯑꯗꯨꯗꯒꯤ ꯁꯤꯝꯔꯟ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯃꯣꯅꯤꯕꯥꯏꯅ ꯆꯦꯇꯅꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯅꯟꯗꯤꯅ ꯃꯌꯥꯝ ꯒꯨꯗ ꯕꯥꯏ ꯑꯗꯨꯗꯒꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯅꯟꯗꯤ ꯍꯥꯏ ꯔꯣꯖꯤꯃꯂꯥ ꯔꯣꯖꯣꯂꯩ ꯕꯥꯏ ꯑꯥꯔꯖꯦ ꯑꯗꯒꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏ ꯁꯤꯝꯔꯟ ꯍꯥꯏ ꯑꯗꯨꯒ ꯑꯩꯁ ꯇꯝꯇꯝꯕ꯭ꯔꯣ ꯅꯃꯣꯁꯀꯥꯔ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯑꯩ ꯑꯦꯜꯕꯤ ꯊꯥꯗꯕ ꯂꯥꯛꯏꯌꯦ ꯅꯪꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯇꯝꯇꯝꯕ꯭ꯔꯣ ꯏꯆꯦ ꯀꯥꯅꯣꯅ ꯀꯔꯤ ꯍꯥꯏꯕ ꯁꯥꯏꯅꯥꯁ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤꯗꯣ ꯑꯃꯨꯛ ꯅꯥꯔꯛꯄ ꯑꯣ ꯑꯗꯨꯒ ꯏꯆꯦꯅ ꯀꯜꯄꯅꯥꯅ ꯌꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯨꯏꯔꯦꯍꯦ ꯎꯗꯕ ꯀꯨꯏꯔꯦ ꯑꯗꯨꯗꯒꯤ ꯀꯖꯟꯅꯟꯗꯤꯅꯥꯁꯦ 11 ꯂꯥꯏꯛ ꯗꯥꯟ ꯀꯞꯁꯟꯈ꯭ꯔꯦ ꯏꯕꯣꯜꯅ ꯀꯔꯤ ꯂꯥꯜꯂꯤꯅꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯥꯔ ꯑꯦꯁ
Alaska laliro cái gì nữa sinh sinh cái sinh về đây cái cặp chứ rồi sinh này cái sinh vừa rồi sinh nè đừng nghe chứ mà mita chắc cha rồi boy đừng nghe chứ mà mita nó on chứ mà mita cái này nó mita lại đi cái rồi bay rồi cái gì đừng cái tam tam rồi nó cha đi tam tam rồi ngasi thiêng cái gì nó imoy si sana chắc bây giờ rồi bay sao to gi chakan balona bohol from zari ay moni na bol bay ay yung nam na kray ba oza ibo hal nung ay ribo kuire udaba oza ibo le iboni albida lak ni sum nutige ako di sum nutige phangnare albida to gai to sina kray ba KMC no bayar je khechri to wi kray to ji de kray jan tam tam raje blue piu mi masak yenge kanam no blue loi la thogora bani na chong mi tan o nai do kalpana devi na kray ba oh cartoon sang mani này khang nghe đúng năm lulu nghe che tanu na kare hey singi jagada seran turan nate he kai di singi dugay ngoni mana kare mukbang ro arje bai nate da kai di mukbang no som kare sa de arje bro bye mayam bye chekano okay bye bye इताव ले ये मेरा दिन भी कितना पागल है साला love emoji lagi chan lại chan ibung wi chan welcome kari jang chan ke tam tam bro na kare ba kalpana itu lagi tam tam bro na moni भाई ना भाई क्या हुआ है भाई ये हिंदी नहीं रही है nang macha nga macha thongi bayar je thongi kre cái phabawanga thongi phabawanga thongi iche tanu na kare ba ibol da blue period di ingon da pi da ba yaroi ko piro ne blue loi la thog tham kare ha ko se lo khang na bani kai na blue to de tam tam ro pi cái nào khang tang na ko moni bai na kare susima nung sibi du gi iche tanu na hingi lai is coming tam tam itao lai itao du rozina kare ba da khuman nungai ri bo ai 미싱세 캉더바 여락과 이행게 담담로나 제발라 누가 이전나 그라이버 제모미 능시비 KMC 누가 이 कल्पना दाई बोल से काय गिनो आए दुगे मोनी नाई रोम बा सुसीमा दुगे तमतमना सुसीमा KMC युमना बरो बिनोद खमजरी साक चादरी ऑन इचे तनु दुगे दाई बोल हवाई चारे आए दुगे गी तमतमना पीरो मयाम पुनो मालूम नाई खरमजरी आई नो करे दुगे गी तमतमना मी मsak yengi आए दुगे गी सुसीमा ना नंग सुसीमा अचानक करे दाई बोल KMC आए दुगे सिमरन ओ लाए आए ता चे बाई आए नो करे सुसीमा ना ibung hawai chare KMC ai o ai kare ai khichiri to bi khichiri khumba thing khrabo da khuman nai no kare to gi ichana kare ba ibung 15 like dan thank you ichemo bitana on ichemo bita kare market kare shopping to ri na kaino na thabak ta ira mata rozi KMC ai host KMC ai kare khichiri mata rozi KMC asadu chena kau ri hayu yenge somdani ai aji si room da layam ai room da tugagi yunam na kare ba o nai tugagi tozina yunam bro kare yang cha ge tozina kare ba maya mekra jat lo kare maya met khra jat lo ai tugagi tom na no kare kayaknya tonton nui tuh tonton kare tozina kare ba mata susma phabo nga thongi ai tugagi o phabo ai nga ba le bani ne maming do isu khang di ma do hey head cup se si ta chingi se yengune dugagi moni bai na le dugai to zine kare ba ibung aiga manaba ibung nanga manaba le bani dugai bro na kare bro blue piro join to ge ai acha bro aigi comment udre
ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯠ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯏꯃꯥ ꯀꯅꯥ ꯍꯥꯏꯠ ꯇꯧꯔꯤꯅꯣꯅꯦ ꯍꯥꯏꯠ ꯇꯧꯗꯦꯅꯦ ꯏꯕꯨꯡꯒꯤ ꯃꯤꯡ ꯁꯨꯁꯤꯃꯥ ꯀꯧꯕ꯭ꯔꯣ ꯍꯥꯏꯅꯕ꯭ꯔꯣ 이거 그래 나까네 고민이 그래 까돈 잘해 고민이 이거 lagi 나고 삐게 블루 itu monitor senda tam bro 삐게 là bao nhiêu 저기 그래 bro tuh kayak tonton bro ibu kena komen udah min nang udah hype tau kare kan ya Rosie ya lu tuh kayak Sushima channel kare ibu ngi min Sushima kau bro hay na bro ay kena tuh udah hay lo murinya kare ibu hol bay ki sabji ay tuh kayak Sushima na kare kap to kari yau gaya ay kising ni sing udah tuh sing ni ay ma ay sing ka kare sita re kapto kari yaoge dugai anima anima wala kam nang nan gel bito kino tum la katat kito dugai simran chena kare anima dugai anima na kare ba kuire da udaba brother kuire ai mukbang ko tawdra kuira ba ngasi lb ngatang thage na tharai ba dugai anima na ngi kare na ma do phar bo khwang na kare tu gi bu do dugai moni na anima ya dugai tam tam na moni bai ayukki local bau thongba leiri ai dugagi kalpana na on dugagi ani mana kare bache moni ai dugai tam tam na tanu met ke blue view no semran ichena u mai dugai moni bai na oi bol chadri ai semran na kare bai ingon da pi de dur arjenang jo ibu hol da iba che bai pi ge na du kalpana kare ba कुनादा फंगे कमेंट आ गया है तो कहीं भाई ना करें बाजी भाई चतले मच्चू याव दे बस आज ब्रो तनुगी फेट लाउ भी हो करे आए चे मोनी ना करे बा लाला लगे भाई ना नुंगा इते दे थोड़ी सा लाए हाई कनारा सीधी कनानो सीधी ओ ibung ni ibung arze lagi ichina graiba ibu hal nang duga gi thoibisana lulu duga monina grai lab duga ichina graiba ubra se arze ngonda piduini ei khangni ai duga gi ibai tanu se asengba da ibu hal ko le thoibisana na khangni moni bai na lab duga ga ni mana graiba nungai ri bo mayam punumak simrana kra ibo hal mai gre ichena arje ngonda chali koi bai kri arje indam chali koi bai o pi gre atha ma jigeli san gre bani ibung machal lakpa haraudra mali good night hit chai cha ni chala harau kri harau ro digenang la sa kri jang sarake lagi kereba kalpana kereba jeng mai kare ichena kare chega ibai ga pidoi mi khangbro ibu hal ha nang ko moni na kereba lab moni bai kari jang no hisang kari jang hai kare ni ma sister khara nuai robo khwang na bodo ai thoi mi kamai tu ri ge thoi Bởi vì sao nào rồi anh nhìn thấy mày cái nó nè tức sẽ xoay ra su hay bro ha thôi sana mà thôi sana quý đấy udah ba every thà đấy năng cái đồ lagi tức bởi vì sao nào cái này enjoy yam học tệ cái injang yam học tệ ibung yen ni ai oi oh injang ni được lagi mau ni na upay nai Gagi Simran sister
दानाय दुगगी मोनी खालेने आई दुगई इचना खंग दिदार जे आई मोनी बाइना करे ला 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 दार जे केमसी करे sana kano chak chadri kare khichdi thongi noidi charbo to bisana kare ini ma di ai ini ma chak thongi ini ma kano da kitchen da diga moni ma na kare ba nai nai khwa che tanu ai diga ibol na tam tam na kare ba yunam bro handak nang busy oi bro ai yunam gi mobile kai kare bani ma mandu gi ma kare adana kare mobile lo kare yeng ba ya tre bani video kare दुगगी तम तम ना करे बा थोई सना है ना ngak करे कल्पना ना कार्टून देखी थोक ले ये हंगदोंग कल्पना sis करी जांग नो सिमरन ना कने चेना कल्पना है इचे तनु करी जांग aja bro ngasi testimoni tauba lak liro elbida aduh nanti sung tha cái tụi video thằng atra bani na sung ngasi LB de thaning ya ita reda thaning ba phau ra ita dugi ngasi LB de tha ri nanti di LB tha ba tan le video koi ra bani thằng atra bani na video loi view down cha ra bani na dugi cái này khare active channel se active lai sunu hai na kare thằng là LB to rok ne duga ni mana kare ba bede tum khrabo kai digi bede tum dino ni ma sanari duga moni bana la 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 kalpana na kare ba tanu kai ginu ai kalpana sa kanam khang de bani ma simran ni chena kare ba ji bai ga che ga cha cha ke ko on hoi che cha ro ani mana kare ba tau tau tang tang ani ma kai jang no nang video thang atre video thang alu ne to bisana na kare ba ibung nangi thumbnail se chaningi ai how buni torbus kare watermelon hoi khara sum bro ibo hol ai video pending yam leire ai kap kare ne kare nam bro mobile ma leisa lo instrument da leisa lo daga gi nei tharo video do khara noi kare nanga nang nupi ga mukbang to ro ne khara mina se yeng ning doi ne daga duga tam tam ro na kare ba hoi ne mayam ga wari sanaba nungai pani ai tam tam ro nong phadok sum tha bani da duga thoi bisana na kare ba bede su पुराउने ai na bede ningi ne ai na bede se phone to sina mo mobile to pu kare pura kene duga moni na kare ba la 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 mai comment support okay on ibai mi ama phone lakti ne ai ibai mi ama phone lakti ne ai duga gi moni bai na kare comment support ai ibai mi lakti ra mo khanga moro ai lb thai na muni mana la 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 kalpana na cartoon di thogla kalpana du ta rakon sini nang komeni ro on to rakon ai elbin nong phatok tha ba on to rakon khangbra nong phatok tha ri ne elbin on to rakon si nang du ge muni bana le 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 muni ba jogi tam sani ga nang bo dengan nang si bro kom doi nungai di bo hello as bro hello bro arze bro nungai di bro di nungai di bo thabisna dan nai imnam na thabisna to kare ai channel pai do bani kare ai imnam bro ma channel pai de bani support to de kalpana sa ga ga si bro nungai di ai suai acha ja nung si bro koi deu da ba kang pai asi bro nungai kare ai tam tam bro na kare ba itanta sum video nam laga thangat kani video da imoinu ka mathau ta de ai chasma option kare ai anil kapur ni juri buti nani mata nei bani ane kare anil kapur nei bani nungsi bro na kare ba arju bro chak sar bro cha diri kare ai thongi ani mana kare ba kari hijang no ai gira mani ma kare ai khichiri thongi nangi di kari jang no duga moni bana kare panthong kui deu da bai duga nungsi bro na kare ba daibol nungsi bro na kare che moni hai duga imol na kare ai ngahak ai kare ngahak kana gi comment
ꯎꯔꯨꯗ꯭ꯔꯦ ꯑꯩ ꯀꯅꯥꯒꯤꯅꯣ ꯗꯥꯃꯣꯍꯟ ꯀꯔꯥꯏ ꯁꯕꯗ ꯍꯥꯏꯈ꯭ꯔꯦ ꯀꯜꯄꯅꯥ ꯊꯣꯏꯒꯤꯁꯦ ꯀꯔꯥꯏ ꯀꯩꯅꯣ ꯇꯧꯕ ꯖꯥꯏꯁꯦ ꯎꯕ꯭ꯔꯥ ꯆꯦꯟꯖ ꯇꯧꯕ ꯖꯥꯏꯁꯦ ꯎꯕ꯭ꯔꯥ ꯀꯥꯏꯗꯅꯣ ꯏꯂꯠ ꯏꯚꯦꯟ ꯇꯣ ꯁꯨꯃꯥꯏꯅ ꯆꯦꯟꯖ ꯇꯧ ꯇꯥꯕꯁꯤ ꯎꯕ꯭ꯔꯕ ꯗꯥꯏꯕꯣꯜ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯑꯗꯨꯒ ꯃꯣꯅꯤꯕꯥ ꯑꯩꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯑꯩꯁꯨ ꯆꯦꯃꯣꯅꯤ ꯁꯨꯝ ꯑꯗꯨꯝ ꯀꯨꯏꯔꯦꯗ ꯑꯗꯨꯗꯒꯤ ꯃꯣꯅꯤꯕꯥꯏꯅ ꯂꯥꯜꯂ ꯅꯤꯃꯥ ꯁꯤꯁꯇꯔ ꯈꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯗ꯭ꯔꯦ ꯀꯜꯄꯅꯥ ꯑꯩꯒꯤ ꯌꯥꯗ꯭ꯔꯦ ꯑꯣ ꯁꯨꯝ ꯁꯤꯗ ꯂꯩꯕꯅꯤ ꯃꯊꯛꯇ ꯀꯗꯥꯥꯏ ꯔꯥꯏꯠ ꯁꯥꯏꯗꯠꯇ ꯂꯩꯕꯅꯤ ꯔꯥꯏꯠ ꯁꯥꯏꯗꯠꯇ ꯁꯨꯃꯥꯏꯅ ꯔꯥꯏꯠ ꯁꯥꯏꯗꯠꯇ ꯂꯩꯁꯤꯗꯤ ꯀꯔꯦ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁꯀꯤ ꯂꯩꯇ꯭ꯔꯥꯅꯦ ꯃꯨꯠ ꯇꯧꯕꯗꯣ ꯑꯗꯨ ꯃꯈꯥꯗ ꯀꯔꯦ ꯊ꯭ꯔꯤ ꯀꯔꯦ ꯀꯩꯅꯣ ꯂꯩꯕꯗꯣ ꯇꯨꯛ 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 ꯊ꯭ꯔꯤ ꯂꯥꯏꯟ ꯂꯩꯕꯗꯣ ꯑꯗꯨꯒ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯇꯤꯟ ꯅꯝꯕꯔꯗꯨꯒ ꯑꯗꯨꯒ ꯑꯗꯨꯝ ꯆꯦꯟꯖ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯏꯃꯣꯅꯤ ꯑꯗꯨꯒ ꯀꯜꯄꯅ ꯈꯨꯔꯨꯝꯖꯔꯤ ꯀꯅꯥꯅꯣ ꯀꯜꯄꯅꯥ ꯈꯨꯔꯨꯝꯖꯩ ꯇꯅꯨ ꯆꯦꯟꯅꯈ꯭ꯔꯦꯕ ꯂꯥꯏ ꯀꯩ ꯑꯗꯨꯒꯅꯤ ꯃꯥꯅ ꯀꯥꯏꯗꯩꯅꯣ ꯇꯝ ꯁꯤꯔꯝꯗꯣꯔꯦ ꯈꯜꯂꯤ ꯏꯃ ꯁꯤꯔꯝꯗꯣꯔꯝꯃꯤ ꯈꯜꯂꯤ ꯑꯩꯗꯨꯗꯒꯤ ꯇꯣꯏꯕꯤꯁꯅ ꯈ꯭ꯔꯕ ꯗꯥ ꯃꯣꯍꯟ ꯑꯩ ꯆꯠꯂꯦ ꯀꯔꯦ ꯑꯩ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯌꯥꯏ ꯑꯣꯀꯦ ꯑꯗꯨꯒ ꯌꯨꯝꯅꯝꯅ ꯀꯔꯦꯕ ꯁꯤꯁꯇꯔ ꯅꯨꯡꯁꯤ ꯁꯤꯁꯇꯔ ꯅꯨꯡꯁꯤ ꯅꯠꯇꯦꯅꯦ ꯁꯤ ꯀꯩꯅꯣꯅꯦ ꯕ꯭ꯔꯣꯅꯤꯅꯦ ꯅꯤꯄꯥꯅꯤꯅꯦ ꯁꯤꯁꯇꯔ ꯅꯠꯇꯦ ꯁꯤ ꯀꯗꯥꯥꯏ ꯀꯩꯅꯣꯅꯤ ꯕ꯭ꯔꯣꯅꯤ ꯕ꯭ꯔꯣ ꯁꯤꯁꯇꯔ ꯅꯨꯡꯁꯤ ꯄꯟꯊꯧ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯇꯝ ꯇꯝ ꯕ꯭ꯔꯣꯅ ꯅꯤꯃꯥꯁꯤꯁ ꯍꯥꯏꯅ ꯉꯛꯀꯔꯦ ꯃꯣꯅꯤꯕꯥꯏꯅ ꯂꯥ 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 ꯏꯆꯝ ꯑꯣꯏꯕꯤꯇꯥꯅ ꯑꯅꯤꯃꯥ ꯑꯩꯕꯨ ꯍꯜ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯀꯧꯈꯔꯦ ꯑꯗꯨꯒ ꯃꯣꯅꯤꯕꯥꯏꯅ ꯀꯔꯦ ꯅꯨꯡꯁꯤꯕ꯭ꯔꯣꯅ ꯀꯔꯦ ꯑꯥꯔꯖꯕ꯭ꯔꯣ ꯁꯦ ꯃꯨꯛꯕꯥꯡ ꯇꯧꯗꯕꯁꯦ ꯃꯌꯥꯡ ꯀꯪꯊꯔꯦ ꯈꯔ ꯃꯨꯛꯕꯥꯡ ꯃꯌꯥꯡ ꯀꯪꯊꯜꯂꯤꯅꯤ ꯋꯦꯠ ꯍꯦꯜꯂꯦ ꯑꯗꯨꯒꯤ ꯈꯔ ꯗꯥꯏꯇꯤꯡ ꯗꯥꯏꯇꯤꯡ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯗꯥꯏꯇꯤꯡ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯗꯨ ꯈꯔ ꯗꯥꯏꯇꯤꯡ ꯇꯧꯔꯤꯅꯦ ꯑꯗꯨ ꯂꯣꯏꯔꯒ ꯁꯨꯊꯒꯦ ꯐꯖꯅ ꯀꯂꯣꯅ ꯑꯗꯨ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯂꯩꯇꯔꯦ ꯑꯣ ꯁꯤꯁꯇꯔ ꯅꯨꯡꯁꯤ ꯑꯩꯅ ꯅꯣꯛꯈ꯭ꯔꯦ ꯁꯤꯁꯇꯔ ꯅꯨꯡꯁꯤ ꯍꯥꯏꯅ ꯈꯪꯗꯅ ꯍꯥꯏꯔꯤ ꯅꯪ ꯆꯦ ꯃꯣꯃꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅꯤ ꯃꯥꯅ ꯑꯗꯩ ꯊꯣꯏꯕꯤꯁꯅ ꯆꯦ ꯃꯣꯃꯤꯇꯥ ꯑꯗꯨꯗꯒꯤ ꯃꯣꯅꯤ ꯃꯣꯃꯤꯇꯥꯅ ꯀꯔꯦ ꯑꯩꯁꯨ ꯕ꯭ꯂꯨ ꯍꯥꯞꯆꯤꯜꯂꯣ ꯍꯥꯏ ꯑꯣ ꯍꯥꯞꯆꯤꯜꯂꯛꯀꯦ ꯏꯆꯦ ꯑꯩꯅꯅꯦ ꯅꯍꯥꯟ ꯂꯣꯏꯒꯤ ꯕ꯭ꯂꯨ ꯂꯧꯊꯣꯛꯄ ꯈꯔꯦ ꯑꯦꯜꯕꯦ ꯇꯧꯗ꯭ꯔꯕꯅꯤꯅ ꯕ꯭ꯂꯨꯁꯦ ꯂꯧꯊꯣꯛꯑꯒꯦ ꯍꯥꯏꯅ ꯊꯝꯕ ꯑꯗꯨꯗꯒꯤ ꯃꯣꯅꯤꯕꯥꯏꯅ ꯀꯔꯤ ꯑꯗꯨꯒ ꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯁꯇꯔ ꯅꯨꯡꯁꯤ ꯁꯤꯁꯇꯔ ꯅꯨꯡꯁꯤ ꯈꯔꯦ ꯏꯆꯦ ꯇꯟꯅꯨ ꯌꯦꯜꯕꯤꯗ ꯅꯍꯥꯟ ꯀꯅꯥꯗꯣꯅ ꯈꯥꯏꯕꯗꯣ ꯁꯤꯁꯇꯔꯅꯤ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯇꯝ ꯇꯝꯔꯣꯅ ꯆꯦ ꯃꯤꯇꯥ ꯕꯤꯖꯤ ꯑꯣꯏꯔꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯃꯣꯅꯤꯃꯥꯅ ꯂꯥꯂꯥ ꯑꯗꯨꯗꯒꯤ ꯏꯆꯦ ꯀꯔꯦ ꯍꯥꯏꯕꯅꯤꯃ ꯅꯨꯡꯉꯥꯏꯔꯤ ꯌꯥꯏ ꯑꯗꯨꯒ ꯃꯥꯅ ꯀꯩꯅ ꯁꯤꯁꯇꯔ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯆꯦ ꯑꯅꯤꯃꯥ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯃꯣꯅꯤꯅ ꯀꯔꯦ ꯌꯨꯝꯅꯝꯕ꯭ꯔꯣ ꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯗꯤ ꯁꯤꯁꯇꯔꯅꯤ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯃꯃꯤꯇꯥꯏꯗꯅ ꯍꯣꯏꯕꯣ ꯑꯗꯨꯒꯤ ꯀꯜꯄꯅꯥꯅ ꯀꯥꯔꯇꯨꯟꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯔꯖꯕ꯭ꯔꯣ ꯍꯟꯗꯛ ꯃꯨꯛ ꯍꯦꯜꯂꯦ ꯑꯗꯒꯤ ꯏꯆꯦ ꯑꯣꯃꯤꯇꯥꯅ ꯀꯔꯤꯕ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤ ꯍꯥꯏꯅꯣ ꯀꯦꯝꯁꯤ ꯍꯥꯏꯔꯤ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤꯕ ꯆꯦ ꯃꯣꯃꯤ ꯆꯤꯛꯀꯦꯟ ꯆꯥꯔꯦ ꯆꯦꯗꯤ ꯍꯥꯏꯅ ꯌꯥꯖꯕ꯭ꯔꯣ ꯑꯩꯁꯨ ꯀꯔꯦ ꯄꯪꯁꯟꯅꯔꯒ ꯂꯩꯒꯦ ꯍꯟꯗꯛ ꯌꯦꯜꯂꯦ ꯑꯗꯨꯗꯒꯤ ꯑꯅꯤꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯣꯛꯀꯔꯦ ꯃꯤꯒꯤ ꯇꯥꯏꯌꯦ ꯊꯣꯏꯕꯤꯅ ꯀꯔꯤ ꯍꯥꯏꯅꯣ ꯏꯕꯨꯡ ꯅꯕꯨꯛ ꯐꯠꯇꯦ ꯊꯔꯣꯏ ꯆꯥꯔꯛꯑꯣ ꯍꯥꯏꯔꯒ ꯆꯥꯕꯤꯗꯦ ꯆꯥꯔꯛꯀꯦ ꯊꯣꯔꯣꯏꯗꯣ ꯀꯗꯥꯏ ꯀꯨꯏꯔꯦ ꯅꯠꯇ ꯑꯩꯁꯨ ꯆꯥꯗꯕ ꯃꯨꯛꯕꯥꯡ ꯀꯨꯏꯔꯦ ꯇꯧꯗꯕ ꯆꯥꯔꯛꯈꯤꯅꯤꯅꯀꯣ ꯀꯨꯏꯔꯦ ꯊꯣꯏꯕꯤ ꯑꯩ ꯀꯗꯥꯏ ꯅꯍꯥꯟ ꯀꯗꯥꯏ
ꯏꯇꯥꯎ ꯕꯤꯅꯣꯠꯀꯤ ꯀꯔꯤ ꯍꯥꯏ ꯀꯣꯃꯦꯟꯗ ꯅꯪꯅ ꯍꯥꯏꯕ ꯃꯈꯥꯗ ꯑꯩ ꯎꯏꯌꯦꯕ ꯑꯩ ꯆꯥꯔꯛꯀꯅꯤ ꯊꯣꯏꯕꯤꯁꯅꯥꯅꯀꯣ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯑꯟꯊꯣꯛꯅ ꯀꯔꯤ ꯍꯥꯏꯕ ꯑꯖꯕ꯭ꯔꯣ ꯌꯥꯝ ꯅꯣꯛꯀꯅꯨ ꯅꯣꯛꯄꯗ ꯑꯃꯨꯛ ꯅꯝꯕꯔ ꯋꯥꯟ ꯇꯧꯁꯜꯂꯛꯀꯅꯤ ꯑꯆꯥ ꯑꯖꯕ꯭ꯔꯣ ꯀꯦꯝꯁꯤ ꯀꯩꯅꯣ ꯁꯥꯏ ꯇꯝ ꯇꯝꯕ꯭ꯔꯣ ꯀꯔꯤ ꯍꯥꯏ ꯈꯦꯆ꯭ꯔꯤ ꯈꯦꯆ꯭ꯔꯤ ꯑꯗꯨꯒ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯄꯨꯡꯁꯟꯅꯔꯕꯣ ꯇꯝꯕ ꯄꯨꯡꯁꯟꯅꯔꯕꯣ ꯇꯥꯃ ꯌꯥꯝ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯇꯝ ꯇꯝ ꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯕꯦꯝꯆꯥ ꯋꯦꯜꯀꯝ ꯀꯥꯏꯅꯣ ꯆꯦ ꯕꯦꯝꯆꯥ ꯆꯦ ꯕꯦꯝꯆꯥ ꯂꯥꯛꯄ꯭ꯔꯣ ꯑꯖꯕ꯭ꯔꯣ ꯀꯦꯝꯁꯤ ꯆꯦ ꯕꯦꯝꯆꯥ ꯋꯦꯜꯀꯝ ꯆꯦ ꯕꯦꯝꯆꯥ ꯀꯥꯏꯅꯣ ꯎꯗꯦ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯅꯥ ꯆꯥꯗ꯭ꯔꯤꯌꯦ ꯃꯄꯥꯟꯗ ꯂꯩꯔꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯜꯄꯅꯥ ꯑꯣꯟ ꯑꯗꯨꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯃꯣꯃꯤ ꯑꯣ ꯑꯗꯨꯒ ꯏꯆꯦ ꯃꯨꯕꯤꯇꯥꯅ ꯍꯥꯏ ꯅꯨꯡꯁꯤ ꯄꯟꯊꯨꯡꯉꯥꯏ ꯑꯗꯨꯒ ꯑꯅꯤꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯀꯥꯏꯗꯅꯣ ꯆꯦ ꯕꯦꯝꯆꯥ ꯍꯣꯏꯅꯦ ꯀꯥꯏꯗꯅꯣ ꯆꯦ ꯕꯦꯝꯆꯥ ꯀꯣꯏ ꯈꯪꯗꯦ ꯃꯥꯁꯨ ꯉꯥꯎꯍꯜꯂꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯍꯣꯏ ꯅꯤꯃꯥ ꯁꯤꯁꯇꯔ ꯄꯪꯁꯟꯅꯗ꯭ꯔꯗꯤ ꯑꯩ ꯃꯣꯅꯣ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯣꯅ ꯀꯧ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯀꯜꯄꯅꯥꯅ ꯑꯣꯟ ꯏꯆꯦ ꯃꯨꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯕꯦꯝꯆꯥ ꯎꯗꯦꯅꯦ ꯍꯣꯏꯅꯦ ꯏꯆꯦ ꯕꯦꯝꯆꯥ ꯑꯗꯨꯝ ꯇꯧꯔꯤꯅꯤ ꯐꯥꯒꯤ ꯀꯔꯤ ꯇꯣꯝꯇꯣꯝꯁꯤꯅ ꯑꯗꯒꯤ ꯅꯨꯡꯁꯤꯕ꯭ꯔꯣꯅ ꯀꯔꯤ ꯆꯦ ꯃꯣꯃꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯈꯅꯥꯎ ꯀꯪꯉꯦ ꯑꯩꯁꯨ ꯄꯪꯁꯟꯅꯔꯒꯦ ꯑꯗꯨꯗꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯅꯤꯃꯛ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯍꯥꯏꯗꯦ ꯍꯤꯟꯖꯥꯡ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯍꯪꯕꯗꯣ ꯀꯜꯄꯅꯥꯁꯨ ꯍꯤꯟꯖꯥꯡ ꯈꯨꯝꯗꯦ ꯏꯆꯦ ꯃꯨꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯅꯪꯗꯤ ꯍꯥꯏ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯀꯧꯋꯦ ꯆꯦ ꯕꯦꯝꯆꯥ ꯍꯣꯏ ꯑꯅꯤꯃꯥ ꯁꯤꯁꯇꯔꯁꯦ ꯃꯑꯣꯡ ꯀꯔꯤ ꯃꯈ꯭ꯋꯥꯡ ꯅꯥꯔꯤꯃꯤ ꯅꯍꯥꯟꯋꯥꯏꯗꯒꯤ ꯇꯨꯁꯟ ꯅꯥꯏ ꯑꯗꯨꯗꯒꯤ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯅꯤꯃꯥ ꯌꯥꯏ ꯄꯪꯁꯟꯅꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯃꯣꯕꯤꯇꯥ ꯑꯩꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯒꯗꯅꯤ ꯅꯨꯡꯉꯥꯏꯒꯗꯅꯤ ꯄꯥꯈꯪꯅ ꯅꯨꯡꯉꯥꯏꯒꯗꯅꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕꯗ ꯄꯥꯈꯪ ꯀꯔꯤ ꯄꯥꯈꯪ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯆꯠꯄꯗ ꯀꯔꯥꯏ ꯕꯥꯙꯥ ꯑꯣꯏꯌꯦꯕ ꯄꯥꯈꯪ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯒꯗꯅꯤ ꯂꯩꯁꯥꯕꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯒꯗꯅꯤ ꯑꯗꯒꯤ ꯑꯅꯤꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯤ ꯌꯥꯏ ꯑꯩꯁ ꯑꯅꯤꯃꯥ ꯀꯔꯤ ꯍꯥꯏ ꯅꯣꯡ ꯆꯨꯗ꯭ꯔꯥ ꯉꯁꯤ ꯏꯪꯗ꯭ꯔꯣ ꯁꯧꯒ꯭ꯔꯤ ꯆꯥꯏꯗꯣ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯑꯟꯁꯨꯕ꯭ꯔꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯒꯦ ꯀꯔꯤ ꯋꯥꯅꯣ ꯇꯝ ꯇꯝꯕ꯭ꯔꯣ ꯍꯥꯏꯔꯣ ꯏꯆꯦ ꯃꯧꯕꯤꯖꯥꯅ ꯑꯣ ꯅꯨꯡꯁꯤ ꯄꯟꯊꯨꯡꯉꯥꯏ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯎꯅꯤ ꯅꯣꯏꯀꯣ ꯑꯩꯅ ꯍꯥꯏꯕꯕꯨ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯀꯨꯏꯅ ꯆꯪꯉꯤ ꯚꯤꯗꯤꯑꯣꯒ ꯑꯃꯠꯇ ꯌꯦꯡꯉꯣꯏꯌꯦ ꯏꯃꯥ ꯆꯥꯔꯛꯀꯅꯤ ꯆꯥꯔꯛꯀꯅꯤ ꯊꯣꯏꯕꯤꯁꯅꯥ ꯏꯔꯣꯟꯕ ꯆꯥꯛ ꯏꯔꯣꯝꯕ ꯆꯥꯛ ꯆꯥꯔꯨꯒꯦ ꯏꯔꯣꯝꯕ ꯆꯥꯛ ꯆꯥꯔꯨꯒꯦ ꯍꯣꯏ ꯆꯥꯔꯨꯔꯣ ꯅꯨꯡꯁꯤꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯅꯣ ꯑꯣꯏꯗꯕ ꯋꯥꯁ ꯇꯥꯏꯝ ꯀꯌꯥꯝ ꯋꯥꯠꯂꯤ ꯗꯥ ꯏꯕꯣꯜ ꯍꯥꯏ ꯃꯥꯅꯦ ꯗꯥ ꯏꯕꯣꯜ ꯃꯣꯅꯣ ꯑꯣꯏꯗꯕ ꯋꯥꯁ ꯇꯥꯏꯝ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏ ꯕ꯭ꯂꯨ ꯂꯧꯔꯒ ꯄꯪꯁꯟꯅꯅ ꯀꯣꯃꯦꯟ ꯏꯗꯅ ꯃꯤꯒꯤ ꯂꯣꯏꯅ ꯂꯧꯊꯣꯛꯎ ꯍꯥꯏ ꯑꯟꯖꯨ ꯕ꯭ꯔꯣ ꯂꯧꯊꯣꯛꯂꯣꯅꯦ ꯍꯥꯏ ꯂꯧꯊꯣꯛꯂꯣꯔꯥ ꯂꯣꯏ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨꯗꯤ ꯔꯤꯃꯨꯚ ꯗꯤꯁ ꯖꯦꯟꯗꯔ ꯃꯣꯗꯤꯔꯦꯇꯔ ꯔꯤꯃꯨꯚ ꯀꯅꯥꯒꯤ ꯑꯣꯏꯔꯦ ꯌꯨꯝꯅꯥꯝ ꯕ꯭ꯔꯣꯒꯤ ꯇꯣꯝꯗꯣꯝ ꯕ꯭ꯔꯣ ꯆꯦ ꯃꯣꯕꯤꯇꯥꯒꯤꯁꯨ ꯂꯣꯏ ꯂꯧꯊꯣꯛꯑꯒꯦ ꯂꯩꯇ꯭ꯔꯒꯅꯦ ꯅꯨꯡꯁꯤ 2,000ꯒ 1,900ꯗ ꯄꯟꯅ ꯂꯩꯔꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯌꯨꯝꯅꯥꯝ ꯕ꯭ꯔꯣꯅ ꯀꯔꯤ ꯅꯦꯠ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯣ ꯑꯗꯨꯗꯒꯤ ꯑꯅꯤꯃꯥꯅ ꯀꯔꯤ ꯇꯝ ꯑꯣꯏꯗꯣꯔꯦ ꯍꯥꯏ ꯑꯅꯤꯃꯥ ꯅꯪꯒꯤ ꯀꯌꯥꯝ ꯁꯨꯔꯒꯦ ꯀꯅꯥ ꯍꯣꯠꯅꯔꯣ ꯀꯟꯅ ꯍꯣꯠꯅꯔꯣ ꯍꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯋꯥꯏꯀꯣ ꯋꯥꯁ ꯇꯥꯏꯝ ꯇꯥꯟꯕꯁꯦ ꯋꯥꯕꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯍꯥꯏ ꯆꯦꯜꯂꯗꯤ ꯚꯤꯗꯤꯑꯣꯗꯨꯒ ꯐꯣꯀꯁ ꯌꯥꯝ ꯂꯩꯔꯗꯤ ꯋꯥꯁ ꯇꯥꯏꯝ ꯂꯥꯛꯄꯗ ꯌꯥꯝ ꯀꯨꯏ ꯆꯪꯗꯕꯅꯤ ꯋꯥꯗꯕꯅꯤ ꯑꯗꯨ ꯚꯤꯗꯤꯑꯣ ꯆꯦꯟꯗꯕꯅꯤꯅ ꯑꯋꯥꯕꯅꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯆꯦꯟꯕꯒꯤꯗꯃꯛꯇ ꯀꯣꯟꯇꯦꯟ ꯁꯦꯝ ꯇꯥꯕ ꯕ꯭ꯂꯨ ꯂꯧꯔꯒ ꯄꯪꯁꯟꯅꯅ ꯀꯣꯃꯦꯟ ꯏꯗꯅ ꯃꯤ ꯌꯥꯎꯔꯤꯕꯣ ꯁ꯭ꯋꯥꯏꯁꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯃꯊꯪ ꯆꯍꯤꯗ ꯆꯥꯔꯛꯑꯣ ꯆꯥꯔꯛꯇꯣꯏꯔꯣ ꯊꯥꯔꯛꯀꯦ ꯃꯊꯪ ꯆꯍꯤꯗ ꯅꯠꯇꯦ ꯍꯟꯗꯛ ꯑꯩꯗꯤ ꯋꯥꯠꯂꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯑꯅꯤꯃꯥꯅ ꯀꯔꯤꯕ 2,400 ꯁꯨꯔꯦ ꯑꯅꯤꯃꯥꯒꯤ ꯑꯣ ꯀꯨꯏꯗ꯭ꯔꯦ ꯑꯅꯤꯃꯥ ꯌꯥꯝꯗ꯭ꯔꯦꯅ ꯁꯨꯝ ꯀꯔꯤ ꯍꯥꯏ ꯈꯔ ꯍꯣꯠꯅꯔꯗꯤ ꯁꯨꯝ ꯌꯥꯔꯅꯤꯗ ꯅꯪꯁꯨ ꯈꯔ ꯂꯦꯞꯄꯅꯤꯅ ꯑꯗꯨꯒꯤ ꯗꯥꯎꯟ ꯇꯥꯔꯛꯑꯅꯤ ꯈꯔ ꯍꯧꯖꯤꯛ
ꯅꯨꯡꯁꯤ ꯕ꯭ꯔꯣꯅ ꯀꯔꯤꯕ ꯗꯥꯏꯕꯣꯜ ꯑꯗꯨꯗꯤ ꯀꯨꯏꯔꯔꯣꯏ ꯌꯧꯔꯅꯤ ꯀꯨꯏꯔꯔꯣꯏ ꯌꯥꯏ ꯑꯗꯨꯒꯅꯤ ꯑꯦꯜꯕꯤꯁꯨ ꯊꯥꯗꯦ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯇꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯇꯣꯏꯅꯣ ꯑꯦꯕꯤꯂꯤꯇꯤ ꯍꯣꯏ ꯑꯗꯨꯅꯤꯅꯦ ꯑꯦꯛꯇꯤꯚ ꯂꯩꯇꯕꯅꯤꯅ ꯋꯥꯁ ꯇꯥꯏꯝꯗꯣ ꯂꯥꯛꯑꯔꯣꯏꯕ ꯑꯦꯜꯕꯤ ꯊꯥꯏ ꯅꯍꯥꯟ ꯑꯦꯜꯕꯤ ꯊꯥꯔꯒ ꯅꯪꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯚꯥꯏꯁꯨ ꯍꯥꯏꯔꯝꯗꯦ ꯂꯣꯏꯁꯤꯜꯂꯒꯦꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯏꯆꯨꯝ ꯑꯃꯤꯇꯥ ꯀꯔꯦ ꯃꯄꯥꯟꯗ ꯀꯔꯦ ꯗ꯭ꯌꯨꯇꯤꯗꯔꯣ ꯅꯪ ꯀꯥꯏꯗꯅꯣ ꯅꯪ ꯑꯦꯜꯕꯤꯁꯨ ꯊꯥꯗꯦ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯇꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯇꯣꯏꯅꯣ ꯗꯕ꯭ꯂꯤꯎꯇꯤ ꯑꯖꯕ꯭ꯔꯣ ꯃꯤꯁꯤꯡ ꯏꯗꯤꯇꯤꯡ ꯃꯤꯁꯤꯡꯁꯦ ꯏꯗꯤꯇꯤꯡ ꯇꯧꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯁꯨ ꯚ꯭ꯌꯨ ꯀꯥꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯏꯗꯤꯠ ꯇꯧꯗꯦ ꯇꯧꯕꯁꯨ ꯍꯩꯇꯦ ꯌꯥꯏ ꯑꯩꯁꯨ ꯀꯔꯦ ꯌꯥꯝꯅꯗꯤ ꯑꯩꯈꯣꯏꯗꯤ ꯃꯨꯛꯕꯥꯡꯗ ꯌꯥꯝ ꯏꯗꯤꯠ ꯇꯧꯕ ꯃꯊꯧ ꯇꯥꯗꯦꯀꯣ ꯁꯨꯝ ꯀꯔꯦ ꯈꯔ ꯀꯠꯊꯠꯂ ꯂꯧꯊꯠꯂꯒ ꯁꯦꯝꯃꯒ ꯑꯗꯨꯝ ꯇꯥꯔꯒꯅꯤ ꯃꯨꯛꯕꯥꯡꯗ ꯏꯗꯤꯠ ꯕꯤꯗꯤꯠꯀ ꯃꯊꯧ ꯇꯥꯗꯦ ꯆꯥꯛ ꯊꯣꯡꯅꯤ ꯑꯩ ꯃꯣꯅꯤꯕꯥꯏ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯇꯣꯝꯇꯣꯝ ꯕ꯭ꯔꯣꯒꯤꯗꯤ ꯚꯤꯗꯤꯑꯣ ꯀꯣꯟꯇꯦꯟ ꯀꯔꯤ ꯍꯥꯏ ꯕ꯭ꯂꯣꯒꯤꯡ ꯇꯧꯕꯅꯤꯅ ꯅꯣꯏ ꯚꯤꯗꯤꯑꯣꯗꯣ ꯃꯑꯣꯡ ꯃꯑꯣꯡ ꯁꯦꯝ ꯇꯥꯏꯕ ꯏꯁꯄꯤꯠꯁꯨ ꯇꯧꯍꯟ ꯇꯥꯏ ꯃꯑꯣꯡ ꯃꯑꯣꯡ ꯇꯧꯍꯟ ꯇꯥꯏꯌꯦꯕ ꯚꯤꯗꯤꯑꯣꯗꯣ ꯆꯥꯛ ꯊꯣꯡꯅꯩ ꯌꯨꯝꯅꯝ ꯕ꯭ꯔꯣꯅ ꯀꯣꯟꯇꯦꯟ ꯍꯥꯏꯔꯒ ꯀꯞꯈ꯭ꯔꯦ ꯇꯣꯝꯇꯣꯝ ꯕ꯭ꯔꯣꯅ ꯀꯔꯤꯕ ꯅꯤꯃꯥ ꯁꯤꯁꯇꯔ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯂꯨ ꯃꯔꯛ ꯃꯔꯛꯇ ꯆꯦꯅꯦꯜ ꯁꯨꯝ ꯄꯥꯝꯃꯨꯏꯅꯦ ꯍꯥꯏ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯅꯤꯃꯥ ꯍꯣꯠꯅꯔꯕꯅꯤꯅ 2400 ꯁꯨꯔꯕꯅꯤꯅ ꯁꯨꯝ ꯈꯔ ꯌꯥꯝꯗ꯭ꯔꯦꯕ ꯇꯝꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕ ꯌꯦꯡꯕꯤꯗꯤꯔꯦ ꯌꯥꯏ ꯌꯦꯡꯗꯕ ꯌꯦꯡꯕꯤꯗꯔꯦ ꯇꯥꯃꯣꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕ ꯌꯦꯡꯕꯤꯗ꯭ꯔꯤ ꯑꯗꯨꯒ ꯏꯕꯣꯍꯜ ꯍꯦꯟꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯔꯣꯟꯕ ꯃꯣꯅꯤꯕꯥꯏꯅ ꯏꯔꯣꯟꯕ ꯑꯆꯥ ꯑꯗꯨꯒ ꯏꯆꯦ ꯈꯔ ꯃꯃꯤꯇꯥꯅ ꯑꯥꯔꯖꯦ ꯑꯩ ꯚꯥꯏ ꯑꯣꯏꯔꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯃꯃꯤꯇꯥ ꯚꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤꯁꯨ ꯚꯤꯗꯤꯑꯣ ꯑꯩ ꯌꯦꯡꯕ ꯄꯦꯟꯗꯤꯡ ꯂꯩꯔꯤꯕꯅꯤꯀꯣ ꯃꯥꯅꯤ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯗꯨꯝ ꯌꯦꯡꯉꯛꯀꯅꯤ ꯍꯥꯏꯕꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯏꯆꯦ ꯀꯔ ꯑꯩ ꯈꯔ ꯍꯟꯗꯛ ꯑꯦꯜꯕꯤꯗ ꯈꯔ ꯑꯦꯛꯇꯤꯚ ꯑꯣꯏꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯈꯔ ꯁ꯭ꯂꯣ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯕ ꯊꯔꯣꯏ ꯆꯥꯔꯛꯄ ꯅꯨꯃꯤꯠꯀꯤ ꯑꯦꯜ ꯕꯤ ꯐꯨꯜ ꯌꯥꯎꯅꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯏꯃꯥ ꯑꯩ ꯉꯥꯏꯈꯣꯅꯦ ꯏꯉꯥꯡ ꯅꯣꯏꯅ ꯒꯨꯗ ꯕꯥꯏ ꯒꯥꯏꯗꯅ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯒꯦ ꯑꯃꯗꯨ ꯈꯔ ꯏꯃꯥ ꯁꯤꯁꯇꯔ ꯄꯣꯊꯥꯎ ꯀꯔꯤꯝ ꯀꯥꯏꯗꯦ ꯌꯥꯏ ꯄꯣꯊꯥꯎꯑꯅꯤ ꯃꯥ ꯈꯔ ꯌꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯄꯣꯊꯥꯎ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯒꯒꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯃꯌꯥꯝ ꯕꯥꯏ 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 ꯏꯆꯦ ꯑꯗꯨꯒ ꯆꯤꯃꯤ ꯕꯥꯏ ꯕꯥꯏ ꯑꯗꯨꯒꯒꯤ ꯁ꯭ꯋꯤꯇꯤ ꯃꯪꯒꯪ ꯗꯥꯔꯖꯩ ꯑꯧ ꯁ꯭ꯋꯤꯇꯤ ꯋꯦꯜꯀꯝ ꯈꯔꯝꯖꯔꯩ ꯅꯕꯨꯡꯅ ꯑꯗꯨꯗꯒꯤ ꯑꯅꯤꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥ ꯚꯥꯏ ꯍꯥꯏꯗꯨꯗꯒꯤ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯆꯦ ꯃꯤꯇꯥ ꯕꯤꯖꯤ ꯑꯣꯏꯈꯔꯦ ꯚꯥꯏ ꯍꯥꯏ ꯆꯦ ꯃꯣꯃꯤꯇꯥ ꯃꯄꯥꯟꯗ ꯂꯩ ꯍꯥꯏꯕꯅꯤ ꯇꯝꯇꯝꯅ ꯀꯔꯤ ꯌꯨꯝꯅꯝ ꯕ꯭ꯔꯣ ꯇꯠꯂꯕꯣ ꯍꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯕꯥꯏ ꯃꯣꯅꯤ ꯅꯤꯃꯥꯏ ꯑꯗꯨꯒ ꯏꯕꯥꯏꯅ ꯀꯣꯃꯦꯟ ꯑꯗꯨꯒ ꯃꯣꯅꯤꯅ ꯀꯔꯤ ꯍꯥꯏꯕ ꯖꯩ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯁꯨꯇꯤꯅ ꯇꯌꯥꯝ ꯍꯥꯏ ꯌꯥꯏ ꯑꯗꯨꯗꯒꯤ ꯑꯣ ꯂꯕꯤꯡ ꯂꯤꯕꯤꯡ ꯏꯆꯦꯁꯨ ꯂꯥꯛꯑꯦ ꯏꯆꯦ ꯅꯃꯁꯀꯥꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒ 20 ꯂꯥꯏꯛ ꯏꯅꯥꯎꯅꯤꯄꯥ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯃꯣꯃꯤꯅ ꯑꯅꯤꯃꯥꯅ ꯕꯦꯗꯦꯗꯣ ꯄꯨꯔꯛꯎꯅꯦ ꯑꯣ ꯕꯦꯗꯦ ꯑꯣ ꯕꯦꯗꯦ ꯕꯦꯗꯦ ꯂꯥꯡꯕꯗꯩ ꯃꯤ ꯏꯌꯥ ꯕꯦꯗꯦꯗꯣ ꯀꯗꯥꯏ ꯂꯣꯏꯔ ꯉꯥꯛꯇꯪ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯌꯥꯒꯅꯤ ꯃꯥ ꯉꯁꯥꯏꯁꯨ ꯃꯣꯕꯥꯏꯜ ꯄꯥꯏꯒꯦ ꯍꯥꯏꯗꯤ ꯌꯥꯕꯅꯤ ꯑꯅꯤꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯕꯦꯗꯦꯗꯣ ꯄꯨꯔꯛꯎꯅꯦ ꯕꯦꯗꯦ ꯃꯣꯕꯥꯏꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯅꯦ ꯁꯨꯇꯤ ꯏꯆꯜ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯏꯕꯣꯍꯜ ꯀꯥꯔ ꯇꯣꯡꯂꯤ ꯀꯣꯛ ꯉꯥꯎꯔꯦ ꯑꯣꯠꯆꯥ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯃꯔ ꯑꯅꯤꯔ ꯂꯣꯏ ꯈꯠꯅꯔꯦ ꯑꯩ ꯑꯃꯠꯇ ꯀꯧꯅꯗꯦ ꯍꯥꯏ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤ ꯈꯠꯅꯩꯅꯣ ꯌꯨꯝꯅꯝ ꯕ꯭ꯔꯣꯅ ꯕ꯭ꯔꯣ ꯑꯩ ꯚꯥꯏ ꯑꯣꯏꯔꯒꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯣꯏ ꯕ꯭ꯔꯣ ꯕꯥꯏ ꯕꯥꯏ ꯅꯣꯡꯃ ꯃꯇꯪ ꯇꯧꯅꯔꯁꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯀꯔꯤ ꯀꯄꯜ ꯚꯤꯗꯤꯑꯣ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯑꯗꯨꯗꯒꯤ ꯇꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯕꯥꯏꯅ ꯀꯔꯤꯕ ꯆꯤꯜ ꯀꯦꯝꯁꯅꯤ ꯑꯗꯨꯒ ꯂꯥꯏꯕ ꯂꯤꯕꯤꯡ ꯆꯅ ꯏꯕꯛ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯀꯅꯥꯗ ꯍꯥꯏꯅꯣ ꯏꯕꯥꯏꯗ ꯍꯥꯏꯔꯣ ꯏꯕꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯦ ꯏꯆꯦꯅ ꯈꯪꯉꯦ ꯍꯥꯏꯁꯦ ꯌꯣ ꯏꯕꯣꯍꯣꯜꯗ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯃꯥꯅꯦ ꯃꯣꯅꯤꯕꯥꯏꯅ ꯀꯔꯤ ꯂꯥꯂꯥ ꯚꯥꯏ ꯌꯨꯝꯅꯥꯝ ꯍꯥꯏ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯁꯛ ꯅꯨꯡꯁꯤꯔꯛꯇꯕ ꯏꯃꯥ ꯁꯛ ꯅꯨꯡꯁꯤꯔꯛꯇꯕ ꯈꯟꯅꯩꯔꯣ ꯈꯟꯅꯅꯨ ꯈꯟꯅꯅꯨ ꯂꯩꯁꯥꯕꯤ ꯈꯟꯅꯅꯨ
tani china kai on dagi living nan moni aina lab ibaina komen damna bruna hoi chemila ino ni ya ga higat kri living jan thabi suna ino ni pi lab ai dagi kai no sushima de cheno de dum romi roju de sum cha khare ne i ngatang komina mai ni re ma chin khare ne ani do nakho ani do tong ge na khoi bede lai la ni bede lai bede khoi ini ni jeng ya bên đó đó là thế nào hai tuh hai memang tuh hai tuh hai masam hai masam tuh sange masam sange Pungdri ay dugugin sige LBG Queen nakle lại tuh ini nungai bang una caksa bang una ini itu bede ay sibi ay duga lebih naik chanu pi ay ini caksa bang lo Hãy gì hàng tới bà. hàng una ini caksa ini hàng ini sầu ini itu di Nè nó chắc cha bò. Cái hai nó. Hai đấy cái đi kiam wadi này nó cái bây giờ lulu lại cái tầm tầm na hello tầm tầm này tầm tầm lulu lại cái Cái gì? tầm tầm này nè Cầm cho anh này. tầm tầm này tầm tầm Nè. bây giờ lulu tuh di mana bây giờ nungai di boy nungai di ayu ini nungai di Nungai nè nè. Nói đi nungai bò. ini oi di nungai di boy sonda jenggu sonda apa ini ini nungai di cái kiam wari loi duba inau ni pa kiam wali loi duba inau ni pa loi ni che Manina bede ay che la ni ay kiti ngasai ki local bau thong mat lei ri ay gi bisna kare ba lei sabi pha do re bede se mama na kari injang pijo do ino bede nung sibi hoi khechi chane ni hoi khechi kare ni kanu ma thoi bisna na kari ko chi che u jira chi che Nè. chi che Chị cha. Chị cha nó khe chị cái tôi tan cái trái tan cái tôi khe chị cái hậu đi. bede nung si banai thank you ay Thank you. Manina la bede chak ising yot pa yar boy yare Ra đây. yare komen dugai labi oh na mi pai dugai ni mana kare ba nine anima amatta ko holo oh nine anima ko ay nine anima yo Apa? nine anima Nene anima. nine Nene anima. untuk kalau nine anima dugai ina nupa fi subani on lagi ko hai che 이 그래 kalari phajadre ne Nè, cái color cho phật giờ đi. hm Cái color cho phật giờ đi nè. ale kana Smart phật giờ đi. hm Phật giờ đi. Asa phật giờ. ale kana bede handak jagoi ka sadrabo ai jagoi sadrangi Sao cái? jagoi sadrabo ai jagoi sa ge ai jagoi sa lo Ta chi chi thay mà với chán đi cụt. Chán đi cụt. bede wa wa Mi đi đi là ni tân nên là cùng nè cả. Nên là cùng nè cả. Na hiro na ti. Selani fi sura boy dugi Choki. Na to nè. moni mana kare ba la bede wa wa yam nung si he nung si mi bede morok saba chaba ngam la boy ino lupa ko ini angang school halak pagi fini bede sak sara boy care bede mama
나 푸드 푸드로 해 한다 그래? 어떻게 사도 사로진 게 Angga ambesa Bede nung data sibi ay himiata save Bede kelas kaya karage ay tinta Bede kari care tinta Bede jagoy haudo ay au ngare meri Bede ye ay Bede jagoy meri la haugido re ay huluka sta he mai sabi Bede yam hay ay tinta Chan bi wow ay yam wah wah mo dai wow Bede Chan bi Bede jagoy saba hay ay sige sabi ko ma Nang saro kan man san मेरी बातों में तेरा मिल जान जिया बैठी ही बैठी मैंने दिल खो दिया हाँ como no Kamu nung karo da good night Oy lagi hoy hoy good night ro good night bye bye papa ayo cucu lagi Oh bede Nino itu bye bye toro to Luisa le silbi Salam Ni itu bye toro Luisa le silbi bye bye nenek kakak sama sila Kami bede cakar ya ma Chalage hai komen ko dai toro no khang da dugan jole bede aigi ichanupi nangi iche nangi jagoi ubada masu jagoi sari ai jagoi da jam ngau we krai tam ro mobile matan thara gai sum jagoi sa lai ne bede tumge ro bede tumgi ro bede kne cha ma jagi ni ta kan do durani londa kan lai bede tumge ro du gai ni mana bye 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 muni bye 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 mayam lai sala siko am kunya thar ro ko talle mayam bye bye tum bro bye bye to ro sala ke muni bye 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 ro si mayam puno mak thank you rak chinau mayam iche mayam aje bro mata charadi sum jagoi ka tamalu taman ni khoi krai ta so ko krai ma tha de ni khoi ta so krai jagoi tak pina ma ga na tha de aje bai ing ba phare ko ai cha krai bai krai blue sing la tho ra ke ko bisal nan dura bani na bai na nu pai du ga aje bro bai bai du ga iche living iche gangana ni na su bai bai na nu pai de mun ni bai na la la tau de mayam kurum zari aje bai olang e ko ai cha cha sanjam irom au chắc cha ro bro chắc cha dri krai yamba yamba di nungai ri bo kui de uda ba yamba kumai kumai to ri ke nungai ri bo gai bai na hoi arje ai gai moni na krai la la tau le krai bye bye arje okay bye 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 moni na krai jogoi sale moni se krai ai ki komen su udra mane ai ngang se ta dra mane ma bye hai ra ga jogoi sale sweet dream arje thank you same to you bye 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 anima bye 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 anima krai na pa jang no pharo video na po jogoi moni na jogoi sa moni nang ma than na jogoi sa lai sila hoi ga nang kai ai na kai no ta da mane krai sincham brother da khara good night arje oh bye good night good night good night good night moni bye nang jogoi sa lai ro bu krai karing ta dri na ngang jogoi sari jogoi sari ni mama matanta bye bye ai jogoi sa lai re
Ngátang jagoi saan mana? Mak kay sung ta drama này ang ta dre. Jagoi sana le re. Bye hai rakti. Koi to kum kray emoji ta nahi. Ani mana han करे चलो ही तो करे डॉक्टर चलो ही तो करे आएंगे jogoy sao nang si jogoy sale Sini bina seru hutuk le hai seru hutuk le seru तो करे join तो खरा कनो ही रहेगा साइड तो फ्रैक्चर हो रहेगा हुक ले जगह नो seru hutuk le hai ini bay nang jogoy sao ले ta ni ma करे वीडियो का सेम को तो तंजन बमा जाऊ रे वीडियो सेम दरे बनी ना तल्ले दिस आना तो मैंने चार बार ngam dre करे tang चार बार मबुक थल्ले 22 like dan Arjino bye che welcome from Zari che che kare khara nungai ba masa di kari gi taliba khang de kare bit jaw de ai ta na ai khara ani ma mayang ka nga ba khara tension lei re di mayang kang ba khang kari gi taliba ani ma na kare ba ichi achi na kare ba tan ba ya de Arjino ni pa hai de moni na la nungai re huji che kare cha kai cha gi jing ka cha ro han oire adunani yam saba ngamdrido ang mabukso thogle mabukso kare mabukso jaure da moni ai moni to kare che kare ma ta de komentari kare muto raga che moni jogoi saba lep kanu ai lep kanu jogoi sale yo che asina kare ba noi ahan oiradi aina kari ahan oidri haina te dai che ahan oirak tore haini ahan oichele hai ba kare chama khot pa se khara limit ta sa ta ꯆꯥꯔꯁꯨ ꯗꯨꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯑꯅꯥꯕ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤ ꯑꯩ ꯌꯥꯝ ꯆꯥꯗꯦ ꯃꯁꯥꯗꯣ ꯀꯔꯤ ꯅꯣꯏꯔꯦꯕ ꯃꯁꯥꯗꯣ ꯀꯔꯤ ꯋꯦꯠ ꯍꯦꯟꯕꯗꯤ ꯇꯜꯂꯤꯅ ꯋꯦꯠ ꯍꯦꯜꯂꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯨꯛꯕꯥꯡ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯑꯅꯥꯕ ꯄꯣꯛꯀꯅꯤ ꯆꯥꯔꯨꯅꯨ ꯗꯨꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯑꯅꯥꯕ ꯄꯣꯛꯀꯅꯤ ꯑꯩ ꯌꯥꯝ ꯆꯥꯗꯦ ꯑꯩꯒꯤ ꯀꯔꯤ ꯂꯤꯃꯤꯠꯇꯣ ꯑꯗꯨꯝ ꯁꯨꯛ ꯌꯥꯝ ꯆꯥꯕꯗꯣ ꯀꯅꯥ ꯆꯥꯗꯣꯏꯅꯣ ꯆꯨꯝꯃꯤ ꯆꯥꯕꯁꯦ ꯌꯥꯝ ꯂꯥꯏꯠ ꯆꯥꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯇꯩ ꯌꯥꯝ ꯍꯧꯖꯤꯛꯀꯥꯟ ꯒꯦꯁꯇ꯭रिꯛꯀꯤ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯒꯦꯁꯇ꯭रिꯛꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯑꯗꯨꯒꯤ ꯈꯪꯗꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕ ꯉꯝꯃꯔꯣꯏ ꯏꯁꯥꯅ ꯈꯟꯕꯗ ꯏꯆꯦ ꯍꯧꯖꯤꯛ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯏꯆꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯇꯧꯔꯒꯦ ꯏꯆꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯆꯥꯕꯁꯦ ꯌꯥꯝꯅ ꯂꯥꯏꯠ ꯆꯥꯕ ꯃꯊꯧ ꯇꯥꯏ ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯤꯗꯣ ꯒꯦꯁꯅꯅꯤ
ꯒꯦꯁꯇ꯭ꯔꯤꯛꯁꯦ ꯌꯥꯝ ꯐꯠꯇꯦ ꯏꯆꯦ. ꯏꯔꯣꯜꯂꯤ ꯑꯋꯥꯊꯕꯤꯒ. ꯏꯆꯦ ꯏꯁꯤꯡ ꯌꯥꯝ ꯊꯧ, ꯏꯁꯤꯡ ꯌꯥꯝ ꯊꯧ, ꯏꯁꯤꯡ ꯌꯥꯝ ꯊꯧ ꯃꯊꯧ ꯇꯥꯏ. ꯑꯩꯁꯨ ꯏꯁꯤꯡ ꯊꯛꯏꯅꯦ ꯑꯩꯅ ꯈꯔ ꯃꯃꯥꯡꯗ ꯀꯔꯤ ꯊꯕꯛ ꯆꯠꯂꯒ ꯕꯥꯔꯣꯗ ꯆꯥꯛꯆꯥ ꯊꯦꯡꯅ ꯆꯥꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯂꯤꯃꯤꯠ ꯇꯥꯏꯃꯤꯡꯗ ꯆꯥꯗꯕꯗꯨꯗꯒꯤ ꯁꯨꯝ ꯒꯦꯁꯇ꯭ꯔꯤꯛꯇꯣ ꯄꯥꯏꯔꯛ ꯍꯥꯏꯇꯥꯔꯦ. ꯃꯇꯝ ꯆꯥꯗꯅ ꯆꯥꯕ ꯈꯣꯠꯄ ꯄꯨꯡ 3-4ꯗ ꯆꯥꯛ ꯆꯥꯕ ꯑꯗꯨꯒꯤ ꯒꯦꯁꯇ꯭ꯔꯤꯛ ꯄꯥꯏꯈꯔꯦ ꯑꯩꯁꯨ. ꯏꯆꯦ ꯑꯁꯤ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯣ? ꯏꯆꯦ ꯑꯁꯤꯁꯨ ꯀꯔꯥꯏ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤ. ꯏꯆꯦ ꯉꯔꯥꯡꯗꯒꯤꯇ ꯆꯥꯛ ꯆꯥꯕ ꯍꯧꯔꯤꯅꯤ. ꯑꯣ. ꯑꯥꯌꯨꯔꯚꯦꯗꯤꯛꯀꯤ ꯏꯆꯦ ꯒꯦꯁꯇ꯭ꯔꯤꯛꯀꯤꯗ ꯑꯥꯌꯨꯔꯚꯦꯗꯤꯛꯀꯤ ꯍꯤꯗꯥꯛ ꯌꯨꯁ ꯇꯧ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯕꯅꯤ. ꯍꯣꯏ ꯑꯦꯂꯣꯄꯦꯊꯤꯛꯁꯦ ꯀꯗꯥꯏ ꯆꯥꯔꯒꯗ ꯐꯩ, ꯆꯥꯗ꯭ꯔꯒ ꯑꯗꯨꯝ ꯍꯧꯔꯦꯕ. ꯑꯥꯌꯨꯔꯚꯦꯗꯤꯛꯀꯤꯗꯣ ꯆꯥꯔꯒ ꯌꯦꯡꯉꯣ ꯑꯗꯨꯅ ꯀꯥꯟꯅꯕ꯭ꯔꯥ ꯈꯪꯗꯦ ꯈꯔ. ꯃꯅꯤ ꯚꯥꯏ ꯆꯦꯁꯨꯅꯤ ꯑꯌꯨꯛꯁꯤ ꯊꯦꯡꯅ ꯆꯥꯔꯃꯤꯅ ꯑꯗꯨꯒꯤ ꯇꯧꯔꯤꯅꯤ. ꯊꯦꯡꯅ ꯆꯥꯕꯁꯦ ꯑꯗꯨꯅꯤ ꯏꯆꯦ ꯃꯇꯝꯁꯦ ꯈꯔ ꯈꯪꯗ꯭ꯔꯦ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯎꯗ꯭ꯔꯦ. ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥꯁꯨ ꯈꯔ ꯒꯦꯁꯇ꯭ꯔꯤꯛ ꯄꯥꯏ. ꯄꯤꯛꯇ꯭ꯔꯨ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯒꯦꯁꯇ꯭ꯔꯤꯛ ꯄꯥꯏꯔꯦ ꯍꯧꯖꯤꯛ. ꯉꯝꯃꯨꯗ꯭ꯔꯦ ꯑꯅꯤꯃꯥꯏ. ꯑꯅꯤꯃꯥꯟ ꯆꯥꯛ ꯆꯥꯔꯕꯣ ꯑꯅꯤꯃꯥ ꯅꯪꯗꯤ? अजय भाई करी ꯑꯖꯩ ꯚꯥꯏ ꯑꯩ ꯚꯥꯏ ꯑꯣꯏꯔꯒꯦ ꯚꯥꯏ ꯑꯣꯏꯔꯣ ꯅꯪ ꯉꯁꯥꯏꯗꯤ ꯅꯪ ꯉꯥꯏꯔꯤ ꯅꯪꯅ ꯖꯒꯣꯏ ꯁꯥ ꯂꯩꯕꯗꯨꯒ ꯍꯥꯏꯔꯁꯨ ꯈꯨꯝꯗꯦꯕ ꯑꯗꯨꯒ ꯚꯥꯏ ꯑꯣꯏꯔꯦ. ꯒꯦꯁꯅ ꯀꯣꯛꯇ ꯍꯥꯏꯒꯠꯅ ꯉꯥꯎꯕ ꯀꯣꯛꯇꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯥꯕꯗ ꯀꯣꯛꯇꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯥꯕꯗ ꯒꯦꯁꯅ ꯀꯣꯛꯇ ꯍꯥꯏꯒꯠꯈꯤꯅ ꯑꯉꯥꯎꯕ ꯀꯔꯤ ꯑꯉꯥꯎꯕ ꯀꯣꯛꯇꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯥꯕꯗ. ꯒꯦꯁ ꯀꯣꯛꯇ ꯍꯥꯏꯒꯠꯂꯒ ꯃꯀꯣꯛꯀ ꯉꯥꯎꯕ꯭ꯔꯥ ꯏꯆꯦ? ꯃꯀꯣꯛ ꯉꯥꯎꯕ ꯈꯣꯠꯄ ꯇꯧꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯂꯣ ꯇꯥꯏꯞꯇ ꯂꯩꯕ꯭ꯔꯥ? ꯍꯛꯆꯥꯡꯒ ꯈꯔ ꯁꯣꯟꯊꯕꯅꯤ. ꯃꯣꯏꯅ ꯀꯣꯛ ꯉꯥꯎꯕꯒ ꯑꯣꯕꯒꯅꯤ. ꯀꯣꯛ ꯉꯥꯎꯕꯅꯤ. ꯑꯣꯕꯗꯨ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯠꯀꯤ ꯇꯥꯏꯞꯇ ꯑꯣꯕꯗꯣ ꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯣꯕꯅꯤ. ꯑꯁꯤꯟꯕ ꯑꯦꯁꯤꯠ ꯑꯣꯏꯕ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯃꯇꯝ ꯅꯥꯏꯅ ꯆꯥꯔꯣ ꯏꯆꯦ. ꯍꯧꯖꯤꯛꯇꯤ ꯈꯔ ꯒꯦꯁꯇꯨꯗ ꯑꯃꯨꯛ ꯑꯣꯏꯕ ꯐꯠꯇꯦ ꯒꯦꯁꯁꯦ. ꯀꯣꯟꯇ꯭ꯔꯣꯜꯗ ꯆꯥꯒꯗꯕ. ꯈꯤꯇꯪ ꯂꯦꯡꯕ ꯌꯥꯗꯦ ꯍꯦꯛꯇ ꯎꯕ ꯀꯣꯛꯁꯤꯅ ꯍꯦꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯉꯥꯎꯏ. ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯗꯨꯗꯤ. ꯗꯥꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯏꯆꯦ? ꯍꯤꯗꯥꯛꯀ ꯄꯤꯔꯛꯏꯔꯣ? ꯑꯩ ꯐꯣꯟ ꯂꯥꯛꯎꯔꯦ. ꯍꯣꯏ ꯑꯅꯤꯃꯥ ꯀꯔꯤꯝ ꯀꯥꯏꯗꯦ. ꯅꯪ ꯆꯥꯛ ꯆꯥꯒꯦꯗꯤ ꯆꯥꯔꯣ ꯑꯅꯤꯃꯥ. ꯂꯣꯏꯁꯟꯗꯣꯔꯅꯤ ꯏꯆꯦꯒ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ. ꯏꯆꯦ ꯂꯥꯛꯄꯗ ꯉꯥꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤ.
ꯍꯧꯖꯤꯛꯇꯤ ꯆꯥꯔꯕꯅꯤ ꯉꯟꯅ ngân sao ngân timing lại ngân sao nó cha được tung ngân ngân ấy thuộc lệ à rồi thôi anh mà chalo chalo injection anh cáp ली नहीं है ai cô đôi khi nuôi chế lấy cái mi lấy từ bao được cái chế lạc của tôi cũng cái ở đây này tôi 이거 cái 타고 있어 그러겠지 injection anh cáp ली नहीं ಅದು ಆಯುರ್ವೇದಿಕ್ ಅಮುಕ್ತಂಗ್ ಜಂಗುಯ್ಚೆ ಎಲೋಪೆಥಿಕ್ ಇಸೆ ಕರೆ ಸುಗಮ್ನ ಕರೆ ಚಾರಗ ಕರೆ ಫೈ ಚಾರದದಿ ಕಂ ಪ್ರಾಬ್ಲಮ್ ಒಯ್ರಿ ಅದುಗೆ ಆಯುರ್ವೇದಿಕ್ ಥು ಖರ ಮರಂಗ್ ಆಯುರ್ವೇದಿಕ್ ಚನ ಚೆಂಗ್ ಅದು ನೋಯ್ಸು ಚೇನಾ ಮತಂ ngai koi adu noysu chana matam nai chaba matam na yu ko ai che idu kai khang ne dum nungdang saksa ba pung tara ai garo dugagi ai tana kare pung pan tara da kare saksa ra sala daga jum dale di kare pung ama ani gi do saksa dugai thabak ta chala di pung ani ga he tai he di sab duga sum kare ha digi ga mapan thokra di kare chaba khotpa se kare matam nai di rai thare nong phatung su mapan chali na office digi kum thabak mapan ta ra su mapan da kare tan ga kare kare chara ga adu sab do gastric jam oi du isu khang dare je thabak ki hona do rai sa hona de ra wai jam मरक्ता वाइटी सु करे होनबा वाइटी सु करे थबक सु तौबा वाइटी सु होनबा फैमिली सु चलाइबा दोनों सु चन नाइन चाओ तम नाइन चाओ निमा भाई ऐसु नुंगदांग पुंग तरा 11 दा चारमी अदु होजिक्ति पुंग ꯃꯥꯄꯜꯒꯤ ꯃꯅꯨꯡꯗ ꯆꯥꯅꯕ ꯍꯣꯠꯅꯗꯣꯔꯕꯅꯤ ꯍꯣꯏ ꯏꯆꯦ ꯑꯗꯨꯅꯅꯤ ꯍꯣꯠꯅꯧ ꯐꯣꯟ ꯂꯥꯛꯑꯦ ꯍꯜꯂꯣ ꯍꯧꯖꯤꯛꯇꯤ ꯄꯨꯡ 8 ꯃꯅꯨꯡꯗ ꯆꯥꯅꯕ ꯍꯣꯠꯅꯕꯅꯤ ꯍꯣꯏ ꯏꯆꯦ ꯀꯅꯥ ꯉꯟꯅ ꯆꯥꯎ ꯅꯥꯔꯕꯅꯤꯅ ꯃꯇꯝ ꯅꯥꯏꯅ ꯆꯥꯒꯗꯅꯤ ꯑꯩꯈꯣꯏ ꯍꯦꯕꯤꯠꯁꯦ ꯐꯠꯇꯦ ꯏꯆꯦ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯀꯔꯦ ꯌꯨꯝꯗ ꯑꯍꯟꯁꯤꯡꯅ ꯀꯔꯦ ꯃꯇꯝꯗ ꯑꯌꯨꯛꯇ ꯉꯟꯅ ꯍꯧꯒꯠꯂꯒ ꯄꯨꯡ 8 9 ꯃꯅꯨꯡꯗ ꯆꯥꯔꯒ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯉꯟꯅ ꯇꯧꯔꯦ ꯑꯗꯨ ꯂꯣꯏꯔꯒ 바로기 ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯆꯥꯕ ꯈꯣꯠꯄ ꯇꯧꯕ ꯑꯗꯨ ꯃꯇꯝꯗꯗꯤ ꯀꯔꯦ ꯑꯅꯥꯕꯁꯦ ꯌꯥꯝꯅ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯀꯔꯦ ꯃꯇꯝ ꯅꯥꯏꯗꯅ ꯆꯥꯔꯕꯅꯤꯅ ꯃꯇꯝꯒꯤ ꯆꯦꯟꯖ ꯑꯣꯏꯔꯛꯄꯅꯤꯅ ꯑꯅꯥꯕꯁꯨ ꯌꯥꯝꯅ ꯆꯦꯟꯖ ꯑꯣꯏꯔꯦ ꯑꯅꯥꯕ ꯃꯑꯣꯡ ꯑꯅꯥꯕꯁꯨ ꯂꯥꯛꯑꯦ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯕꯕꯥ ꯃꯇꯝ ꯑꯣꯏꯁꯦ ꯀꯔꯦ ꯍꯥꯏꯅꯤ ꯃꯣꯏ ꯃꯇꯝꯗ ꯍꯥꯟꯅ ꯌꯥꯝ ꯉꯟꯅ ꯄꯨꯡ 12 ꯇꯥꯕꯒ ꯆꯥꯛ ꯄꯤꯔꯣ ꯃꯊꯧ ꯇꯥꯏ ꯃꯣꯏꯒꯤꯗꯤ ꯃꯅꯤ ꯆꯨꯝꯃꯤ ꯄꯨꯡ 12 ꯃꯅꯨꯡꯗ ꯆꯥꯛ ꯃꯊꯧ ꯇꯥꯏ ꯃꯣꯏ ꯅꯠꯇ꯭ꯔꯗꯤ ꯀꯔꯦ ꯁꯥꯎꯔꯦꯕ ꯍꯥꯟꯅꯒꯤ ꯃꯤꯁꯤꯡꯗꯗꯤ ꯀꯔꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯝ ꯇꯧꯗꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯝꯃꯦ ꯑꯖꯦ ꯏꯅꯥꯎ ꯅꯨꯄꯥ ꯏꯆꯥ ꯅꯨꯄꯤꯗꯤ ꯑꯣ ꯀꯔꯦ ꯃꯥꯗ ꯁꯣꯝ ꯔꯨꯝꯗ ꯂꯩ ꯏꯆꯦ ꯀꯔꯦ ꯆꯥꯛ ꯆꯥꯔꯈꯤ ꯑꯌꯨꯛꯁꯦ 12 ꯃꯅꯨꯡꯗ ꯆꯥꯒꯗꯕꯅꯤ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯈꯣꯏꯗꯤ 12 ꯀꯥꯏꯅ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯃꯇꯝꯅ ꯄꯨꯡ 12 2 ꯑꯃ ꯑꯗꯨꯒ 3ꯗꯨꯒ ꯆꯥꯔꯦ ꯀꯥꯏꯗꯒꯤ ꯀꯦꯁ ꯄꯥꯏꯔꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯑꯃꯨꯛ ꯅꯣꯡꯃꯁꯨ ꯀꯔꯦ ꯏꯆꯦ ꯆꯥꯗꯅꯁꯨ ꯀꯔꯦ ꯅꯣꯡꯃ ꯑꯗꯨꯃꯥꯏ ꯆꯥꯗꯅꯁꯨ 12ꯗ ꯆꯥꯗꯅ ꯀꯔꯦ ꯗꯤꯟ ꯂꯦꯟꯈꯤꯕꯁꯨ ꯂꯩꯈꯤ ꯑꯗꯨꯃꯥꯏꯅ ꯀꯌꯥꯃꯨꯛ ꯇꯧꯈꯤ 12ꯗꯒ ꯆꯥꯛ ꯆꯥꯗꯦ ꯅꯨꯡꯗꯥꯡ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯕ
ꯑꯗꯦꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦ ꯋꯥ ꯉꯥꯡꯕꯅ ꯍꯧꯖꯤꯛꯇ ꯂꯥꯛꯑꯝꯃꯤ ꯀꯔꯦ ꯏꯆꯦꯅ ꯀꯔꯦ ꯂꯥꯛꯇꯦ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔ ꯑꯃ ꯆꯠꯈꯔꯦ ꯃꯥ ꯖꯒꯣꯏ ꯍꯥꯏꯕꯗ ꯖꯒꯣꯏ ꯁꯥꯈꯤꯁꯤꯗꯤ ꯃꯥꯅ ꯖꯒꯣꯏ ꯁꯥꯔꯒ ꯆꯠꯈꯔꯦ ꯏꯆꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯏꯆꯦ ꯏꯆꯦ ꯃꯊꯟꯇ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯀꯣꯃꯦꯅꯤꯕ ꯋꯥꯔꯝꯃꯅꯤ ꯑꯃꯨꯛꯇꯪꯒ ꯀꯧꯔꯛꯎꯅꯦ ꯌꯦꯡꯒꯦ ꯆꯥꯛ ꯆꯥꯔꯤꯁꯦ ꯃꯥꯗꯤ ꯀꯔ ꯂꯥꯛꯑꯔꯣꯏꯁꯤ ꯑꯃꯨꯛꯇꯪꯒ ꯀꯧꯔꯛꯄ ꯌꯦꯡꯒꯦ ꯆꯥꯛꯆꯥ ꯍꯧꯖꯤꯛꯇ ꯆꯠꯈꯤꯕꯅꯤ ꯏꯆꯦ ꯍꯧꯖꯤꯛꯇ ꯆꯠꯈꯤ ꯏꯕꯥꯏꯗꯤ ꯅꯥꯏꯛ ꯇꯧꯗ꯭ꯔꯦ ꯏꯆꯦ ꯏꯕꯥꯏꯗꯤ ꯀꯔꯤ ꯅꯥꯏꯛ ꯇꯧꯊꯕ ꯗ꯭ꯌꯨꯇꯤ ꯆꯠꯂꯤꯕꯣ ꯐꯔꯦ ꯐꯔꯦ ꯂꯣꯏꯁꯤꯜꯂꯣ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯩ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯍꯧꯖꯤꯛ ꯂꯣꯏꯔ ꯆꯥꯗꯣꯏꯔꯣꯅꯤ ꯐꯣꯟ ꯇꯧꯔꯛꯏꯕ ꯆꯥꯛ ꯆꯥ ꯀꯧꯔꯛꯏꯕ ꯇꯧꯗꯦ ꯇꯧꯗꯦ ꯍꯣꯏ ꯏꯆꯦ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯕꯥꯏ ꯕꯥꯏ